Taubal Kiam Sifai Khong Ahan Bidalaiba Goti Mayum Priyo Koba Mioi Amagi Yumda Sakang Dabasingna Hand Grenade Ama Thamjinlam Le Haidi Kurumjari STB Pau Meeting Tabir Basimgu Taramna Okchari Pau Sandona Pisari Taubal Police Station Konba Taubal Kiam Sifai Khong Ahan Bidalaiba Goti Mayum Priyo Koba Mioi Amagi Yumda Sakang Dabasingna Hand Grenade Ama Thamjinlam Le Hand Grenade Adu Priyogi Manau Nupagi Mamong Nupina Ayuk Tumba Haugatpagi Mapan Tholakpada Chi Amagi Mathakta Thamlamba Adu Thengnarakibani Hari Taubal PSK OC Amadi SDPO na Chingba Police ki team Amadi Manipur Bomb Squad ki team Ama Laktuna Ayuk pung nipanom tarakpada asoy angam yaudana lokhatkre haidi hand grenade aduna nanduna thanamliba chejet aduda oktabi Priyanka sibagi cheirak piragani KCP PWG haiba Warol Singh irami haidi Panba yabadi Priyogi machanupi Goti Mayum Priyanka mamangda lalhaulup asina pamdaba viral video amaga mari leinana party da changjarakna ba wafam kaya pauche singi khuthangda phongdokhibasu laikre Wangbal Canal Manakta Hangliba Sarojini Olpam Matam Pumbagi Oina Athingba Thamle Haina Phongdorakliba Adugi Matang Numidangi Matamda Facebook ki page amada Thogdogasigi Matangda Phongdokpa Thengnabadagi Khudakta Manipurda Lehoba Mahaki escort singa pau faunaki Adugumba Thogdok amada thokiba leite haina social media gi Khuthangda sengdokchaki Third IRB ki Maikai dagi su makogi officer ama tharaktuna makogi personal sing adu asok apan yaubra pamdaba thodok sing thokiba leibra haina su verify toba laki thodok adu ki matang amuk hana yengsinduna thamlakliba athingba kaya asti komthokpiu haike Hamboki Sarojini Oipam Imapu Oriba Yadumnigi Sport Anina Alolu Amagi Lami Ama Padana Puru Budagi Lami Aduna Onkalaga Scott Anidugi Marakagi Ama Makok Tugaiduna Tanamle Hari Gypsy Power Munduna Pukre Hari Chigi Pau Sek Tabaga Aigi Ladiba Aigi Security Sing Ai Moi Pauloki Adu Todok to Tokibility High Aikogi Gari Sibilite Aigi Scott provide to Riba Hare Big Officer Ama Laktuna Visit Toki Adu Matamduda Mahana Visit Torumtunga Scott Sing Makok Kaite Populate Gari Pubilite Haibagi Sigi Serol Sini aduna sigimu thodoksi aigi mafamda thokhibilite aduna aina media gi thongda sengdokjari si social media gi kuthangda lakpanina ai masi sengdok pham thokra haina sengdokjabani aduga amukhanda misunderstanding oibasi media da sandokpidana ba aina norupjari All India Mahila Congress Committee na MG Naregabu nauna maming onba yaroi amendment toba yaroi haina leibak asigi mafam pumbada protest sathariba asigi saruk ama oina Hairok Block Mahila Congress Committee amadi Thobal District Mahila Congress Committee ani nasu scheme asigi maming onba yaroi haina Hairok Partu Maya Lekaida sit in protest sathakre District Congress Committee Thawalgi President M. Lukhoina Maira Sukhatuna Hogdokiba sit in protest aduda Mahila Singna no amendment no rename MG Narega Muthatkanu Safe MG Narega down Modi government haina thaba play card kaya sizinaduna kholau kaya su lauki amadi nauna ming onaba honariba scheme aduna job card holder singda pirakadaba chaitheng kayadi matangda su wafam kaya phongdokna ki Wakat mifam aduda saruk yaraduna Manipur Pradesh Mahila Congress Committee ki President M. Sarmana Jangsiliba Khongjangasi Party ki Khudong Chaba Launana ba hotnaba nate MG Naregana Leibak Miyam da Pirakliba Kanaba asi ngasigi BJP ki government asina khanghaningi Mahatma Gandhi ki ming yauba asi makhoida yamna nungaitabra nauna ongadoriba scheme asidadi thabak khudima contractor amagi makhada suragani maram asina job card holders singi senfam su matam chana fangbada awaba kaya mayok naragani centerna ayamba senfam puthokhlamba adusu haujikti state na puthokadaba senfam su hengalakle maram asina hana lairamba system adu hongba yaroi hana lairamba system aduda adumak thamgadabani haina phongdorakhi मसी अखोई पार्टी की ओइबा थैदोनो खुदोंग चाबा लौनबगी दमकता तौजबा सुनते मसी कनाना हंदोमनु मनेरेगा हाइसिबो बीजेपी सरकार न हंदोमराबा
महात्मा गांधी की ममिंग लौरगा लेरक्रिबसिबु बीजेपी की थमोई दुदैदुदा महात्मा गांधी की ममिंग पल्ले हाइना साउरिरा मोइना तौरिसे सिक स्कीम मखाद पीरिब कानाबसिंग से मोइ खंगबियो हाइबनिदा अदुदि नात्रे ओंथोक का ओंजिंग का तौगदोरिबा थबक सि ले कॉन्ट्रैक्टर सिंग सिनारनी हाइरे अदिगी स्टेट ना 40% अमा बियर तौरनी हाइरे को पेमेंट से सिस्टम चेंज तौबा यारोय हाना लेरमिबा मागी नियम सिंग दो कायदना थंबियो मनरेगा की ममिंग ओंथोकनी हाइना तौरिबदो अदु ओंथोकपा यारोय Huzigate break amatang longminasi. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Azab thammo Sige yung se, next time tinacheksin na laksilaga thamlo ba nine? Dadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Masige yung masilug, asoyangan ko kada batagi. Next time tina napseli. Next time juhar habating matok na nabasim mani. Zaman technology siya naman na concrete katok na tinaba matamda. Kapag ng amok na hingal adli. TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matang makha tarapa pauda huzik matamdadi sports na career building option ama oina chatpa yare adubu thamoi sengna kathokpaga loina na sanaba mathau tai haina ex MLA M Prithviras na hairi All Moirang Football Association na leptana chatharakpa Loktak Trophy gi tarak taruk lak suba edition nisangani kuntaru ki opening ceremony gi thoramda functional president oina sarukya kibada phungdokhibane National Hydroelectric Power NHPC Loktak Power Station sponsor tawduna apunba team nipana saruk yaduna group ani thokna khaidokduna Moirang Multipurpose Higher Secondary School gi ground ta chathagadaba trophy hodokpagi opening ceremony gi thoramda DC Bisnupur Puja Elangbam HOD Transfusion Medicine RIMS Dr. K. Rai Chandra Deputy Commandant 2nd IRB attached to Bisnupur Police Waikhomba Okramcha Ex-President Amofa Moirang M. Asok District Football Association Moirangi President K. Birendra Amadi Atai Masak Nairaba Myoy Kayana Thoram Mapusing Oina Sarukyaki Sathagadariba Trophy Asigi League Round Ki Ahanba Match Ki Sanakibada Ulau FC na Aksa Kwaktabu Goal Ani Sinoda Maitiba Piki Ulau FC na Match Ki Apiba Matam First half amadi second half ta goal amamam chanaduna opening match asida mai pakibani Amofa Moirangi ex-president su oriba ex-MLA M Prithviras na makata na phungdokhibada sports na career option ama oiba yare haidabasu irai lai na hekta oiba yabadi nate masida mai pakpa sanaroi ama oinaba hotnabada administration da chauna thodang lauriba IAS amana mai pakna naba hotnakiba aduda thada kiba lever aduga chap manana mai pakpa player ama oinaba hotnabada mathau tai haiki Any sports if when a career option no enough thiwe yagmata moire na koina madu high na the journey is not very easy sincerity and dedication ama changi IS exam ma pass ko ke hare gadi mamana mamanga sinduna akhoi gi thabal jong chani ngai matam da mana thok kana lai pa ba chang badona ai India ge jersey lit ke haiba tar gadi adu cha manana du gi hard work to effort to people changi nasi gi prithvi gi power of football kuding ma Ronaldo khangde Messi khangde am humble background gi lakhi ba ngak ne moi gi stories in city ko yam inspiring oi ba chani ngai ko lai ga lakpa but they have one belief in themselves moi they are the footballing skills that this is the only skill that I have to uplift myself and my whole family out of poverty. Aroibada maroiba pawa muka na pisari. Thobal kiam sifai khong ahan bidalaiba gotimayum priyo koba myoy amagi yumda sakhangdaba singna hand grenade ama thamjilam le hairi.
Huzik fawbagi oina ISTV na pizaba paw matang asida losinjare miting tabir ba kwai pumna